ISTV Paming Tabir Basmutaram Nokjare, Hozumoro Pau. Armed Forces Special Powers Act na lamdam asigi miyam da pi di bajayteng ase Bharat Sarkarna khangsin nadana leibabu nungaitaba phongdokna khre. World Wetland Day Thauram Manipur da su pangthokre. Amadi Yangkhai Suba Veteran State Badminton Championship ngasi loisin khre. Hozima Pumi Pau. All Manipur Bar Association amadi United NGO Mission Manipur na sinduna ngasi Uripok Cherat Court Complex da Armed Conflict Right to Life and APSPA 1958 with special reference to Manipur Haibasida Nomagi Oiba Kananaina Bama Pangtokre. Tawamaduda Senior Advocate R.K. Nokulsana All Manipur Bar Association President Khaidem Manina Atoiba Mithunglan Singh Oina Sarugia K. Advocate Khaidem Manina APSPA asi Indian Constitution na Piba India ki Praja Singh na maning tam na hingbagi hak adu phangandaba maramna masi India ki Constitution gi mayukta leiba ek amani Advocate Nakul Sanana, British na India gi Praja Singbu Namthanaba Ordinance Amabu, Ek Ontok Tuna, Matam Sang Thamjin Bahibasi, Manipur Praja Singi Wakalda Achoba Iho Ama Sagat Naba Maram Amaoi Haike. District and Session Judge Manipur East Guneshona, APSPA 1958 Ek Olakpada, Assam Manipur Haina, Manipur Bu, Tansilam Libasi, Karigino Hangai Oi Fondoke. Kananai Navagi Tharamda ISTV News ki Editor-in-Chief Brojendra Ningomba, Human Rights Alert ki Executive Director Bablu Loitongbam, Ward ki General Secretary and Sobita Amadi, Human Rights Law Network ki Director Advocate M. Rakesh na Resource Person Oina Sarugya ki. Wangang kiba singna Fongdok na kibada, Article 21 gimayukta Lairiba Tamthiraba Ek Asi Lamdam Masida, Matam Sang na Thamjin Bahaibasi, Hingnabagi Hak Pu Khonggaung na bani. Praja Singi Hingnabagi Hak Khonggoi na Rakumatamda, Masibu, Bharat Sarkarna Mi'ing Sangbidaba Haibasi Laibak Thibani. Brojendra Ningombana, Sarmilana APSPA Lamdam Masidagi Loktokadabani Haina Santi Oiba Khongjang Sangsin Badadi Bharat Amasung Manipur Sarkarna Athingba Piduna Awaba Kaya Bayok Hale. Mahatma Gandhi na non-violence ke khongjang kaya sangsin kiba matamdana awang bathakta ikai khumnake asigumba thong asina Mahatma Gandhi da amuba kali taisinba oina thokari phongdoke. The leaders, the political leaders, are the political class leaders. Other political class awareness campaign, Ngasigi Kananai Nabami Famasina Armed Forces Special Powers Ekasi Kudakta Mutatnaba de facto armed conflict ki phibam ase de jure recognition pibagalwenana Chanaba Yaba Law Sing Chana Hangadabani. In Solisumaka Chamapal Humudra Taret ki Geneva Convention ki additional protocol Anida India government su party Amoigadabani. Manipurama Sung Awang Nopoktaga operate Tauriba political armed group Kudimakna for Geneva Convention ki Article 3 Nakna Chatkadabani. Lunina Geneva Call ki agreement ki did sahi Taugadabani Haina recommend Tokre. Malengi Mafamatai da Pangtuk Nabagum Manipur da su wetland gi Thauram Pangtuk Nakre. Loktak Development Authority ga Kusam Naduna Association of Science and Technology Moirang Thangjing Yangai Rail Marup Amasung Moirang Municipal Council ga Kusam Naduna Moirang gi Ayane Hall da Thauramasi Pangtuk ke. Thauramasi ki Sarukamo Oina Moirang Turel Kongung Sengba Mairui Singi Layek Pasangdam na ba Thauram su Pangtuk ke. Loktak ta Zakta ba Mapagi Uche Kimaram da Iba Lairikama su release ke. Dr. Dhanbir Laishramna Loktak Asiga Mari Lainana Sayon Kayana Laitengduna Ipik Chawna Laiba Mafamne Aikoina Loktak Kangadabani Haike. Environmentalist Dr. Samungona Manipur gi Lau Ubalam Mangslakle Makal Kayagi Yum Kai Kaya Sajinbana Aikoi Gilam Mangslakpane Loktak Pat Kanana Bahona Bada Aikoi Kudingmakia Choba Thaudang Lai Fongdoke.
Tharamasi Amuko UCM Hericon IPSA Friends Nachingba Tongan Ba Civil Society Organization Singnasu Sinduna Loktak ta thoram pangthoke Azotpa lam amasung Lau Singu Punna Sakat Minaba Haiba Pandam da Pangtoki ba Tharamasina Thangagi Haweng Chingyandagi Hiyang Kairomna Saruk Yaduna Loktak Miyamgini Miyamgi Yaifana Bathabak Paikatlu Loktak Protection Act Mutatlu Haiba Daviga Luinana Higi Kongsat Amasu Pangtoke Higi Rally Asida Environmentalist R.K. Ranjan Amukogi President Dr. Waimani Amadi Indonesia da Gilak Pa Mir Amasu Yauke Loktak Project Namaram Oduna Loktak Ki Honglakli ba Saktamgi Matangda Thizinana ba Project Amang Asida Haure Haina R.K. Ranjan Lautoke. Project Asikidamak Travel University Manipurgi Assistant Professor I. Sukdev, Research Assistant T.S. Panskumar, Northeast Dialogue Forum Gate Member Chao Bata Kelambam Nathizingane, Mana Makata Raduna, Loktak Project Lakpadagi, Itai Damna, Maram Oduna, Parki Akoibada Lady Bat Muri Singi Hingbada, Achobating Amapire, Hiram Singasida, Survey Lakpada, Miam Namating Pangbu, Fonduke. The Pangamba Magi food sovereignty, Vanama Sing Mayam, Pangamba, Makul Mayam, Pangamba, Pomakul Kia Pangamba, Haikurki, Garigilam, Mayam, Manipurgi, Makul Mayam, Monkey was a Masia Kogi, Sarveti, Lakumatamda, Razamiamna, full cooperation, honest with transparency, Hajan by Yaudana, a single forcing dog, Kogi Sarveti, Lakuda report of view. Pung Kunmari Matau Togada Ba Heart Attack Center, Amaskai Hospital and Research Center. Manipurgi ahan boina hangdu kre Hotel Nirmalagi Banquet Hall da Pangtoki Ba Center hangdu pagi thoramaduda Health Services ki Principal Secretary Dr. Shuel Akhtar DC Imphal West ke Radha Kumar Amadi Sky Group of Hospital Gate Chairman Dr. L Shyamkishore na thoramapu ina sarugya ke DC Radha Kumar na Manipurgi Health Services hena fagat hanana ba honabada Plan Parrot Anirom Changhigane Sarkar gi fund leitabana sector ase chakhatna ba honabada matam thinthabani haike Shuel Akhtar na Heart attack Hariba Laina Makal Ase Manipurgi da Natana Malemgi Oina Khwaidagi Hena Kiningai Oiba Laina Makalne Masina Misi Mina Thogan Badagi Kananaba Heart Attack Center Ama Hangdokpa Haibasi Matanga Chanaba Khongthang Amani Haina Thagatke Dr. Sam Kishona Heart Attack Taurakpa Asi Ipuba Singlida Phamjillakpadagi Phunduna Thokpana Ayambane Masdagi Ngathoknaba Amasung Misi Mina Thokpagi Chang Hanthananaba Pandamda Center Asi Hangdokpani Phongdoke. Other hospitals are treating heart attack patients. We have been treating heart attack patients before. We have delegated a team of doctors, instruments, space to deal with, to treat with these patients, unfortunate patients who suffer from heart attack. Because time is important, time is essence, time is life for this kind of patient. Narendra Modi na election campaign ga mari leinana Imphal da lakadori ba sida Manipur gi Muslim singi maraktagi mi kharana media da mahaki khongsat pu boycott tawgani hairakpa aduga kharana mahak pu taramna okani haina awai akum tawrakpa asi laibak thibani haina Muslim Advocate Legal Service Organization gi charol amana hare Kana gumba mi singna masa masa gi aningba apamba phongdok narakpa matamda atopagi right ta kaidawnung da singnaroi dabani mi kharana punsillaga association organization religious group natraga political party oirabasu ama semlaga media da panglaw lawnarpada state ki natraga nation gi integrity da akaiba wa yaurakpa tarabadi state nasu madubu matam sana legal action lokhatpam thokpani hare Haukiba tang kuntra mathoigi ahing nungai da kuki lalawbani chingnaba singna miyoy ama fakibadagi thiba khangdana leire miyoy aduna Krishna Paudel chahyang kaitaru Sadar Hills ki 4000 kholdagini ma grocery dukan phamba miyoy ni thodok thopamdagi phangba paugi matungina hairiba pungpham maduda Maruti van silver machu amada lakpa kuki lalawbani chingnaba miyoy tarukna ma ki mayumda changlaklaga anaba ama yaure thau khajitang piu haina taknabadagi thau pinaba thokibada Machin Melaga Padana Pukibane. Taudoa Siki Matanga, Saparmaina Police Station, case Amalokatuna Ticket Pahokre Hare. Pakiba Krishna Paudel, Atumatamda, take the Kaidana, Tadora Uhaiduna, Nasi Community, Mayamna, Sarukiaduna, 4000 Bazada, Wakanifam Chatakre. Wakanifamaduda, Micham Parga Seltan by Yaning de Haiba, Cherol Kaya Iduna Tetke.
Manipur Gorkha Welfare Union gi President RB Setrina Mamangdasu Nepali Faraga Sel Lobagi Thodok Laikre Handak Tholiba Thodok asi condemn tawi athuba matamda tek ta kaidana thadok pira ufongluke China ikena paisa pira release to ma uji kisu ya moi diwan uji tawdri aru kam hai to gelo no kisu to kumsu khamdi khara government ki side ki media ki side ki khara mateng to bi ma si release to hiding eba Delhi da awang poki music tati tawina tawibagi thodok lepalaitre Arunachal dagi chahi taramapal khakta ngariba nupamasa ama Laspat Nagar da dukan mapu singna phuduna hatkhiba thodok leiringai Manipur dagi nupi masa ani amasu Kotla Mubarakpur da local gunda singna phubikre hare thodok asiga mari leina nami phami pundi leitre hare Translator Forum Manipur na Sinduna ngasi Huelal Paugi Literary Hall da Forum asigi ahanba chahi ama mapung pharakpagi thorongga mari leinana Literature Translation Festival pangthokre thoramadu da Manipuri Language Advisory Board ki former convener Professor K Khagendra Singh Forum ki President Professor Jodasi Sanasam nam maru oiba music wina sarukya ke thoramadu da Holem bana haikibada aikoina tongan ba lol gi lyric sing translation tawba darkar yamna oire Manipur da fong ba lyric sing atopa lon sing da puthok labadi kanaba kaya purakani Bharat Sarkar na su India ase translation industry ama oenana ba honari fongruke Ngasi Langjing Maningda laiba Brickfield amadi Patsoi Lamkhai da laiba KVS Brickfield da thabak tawriba music da Employment Provident Fund EPF ki kanaba sing khangan kre Employment Provident Fund organization sinduna pangthokiba thoramadu da East Region Provident Fund Commissioner number 1 SK Sangma amasung Commissioner number 2 K Rupeshona resource person oiduna EPF ki kanaba sing khangan ke sarug yariba singi manungda hana fana sigi kudong saba lawraba singda balance sheet sing yenthoke Narang numidang Lamphel Police Station gi manung chanba Tera Lukra Merakta laiba Agriculture Officer Soibam Ranjit ki yumda bom lang sinduna pokai halamba thawongbu yaningda ba phongdok tuna ngase wakani fam chatakre Tera Lukra Merakta laiba lamdam adongi maira paibi singna sarukya duna chatakhiba wakani fam maduda sarukya khibi nupi amana phongdorakpada asigumba thawdo asi matungda amukhana thokan biganu kanana karigi damak bom lang sinduna pokai hankibano haibadu athuba matamda sangdokpiyu haike Pangda yaningdaba makoya kayumba mata kira khanghankiba mata sulaikibi ayo narangi thongdo asi karamba isinau singi pendaba amadi karigumba koida nuai taba kari leibagi haibadu isinau singa haibi aga amutang punna khangdokminani Samuro Bazar Kaithel Maru Delhi Collector gi agent taramanga dagi sakang daba nongmai macha paiba mi anina lupa lak taramanga rongi senfam lak hare Manipur Press Club ta pangthokpa pawgi mitham amada Delhi Collection gi agent oiba Salam Bizeta na phungdokhibada agency ngasina paisa khomjiluraba matung mahaki yumda pullingai nungthul pung mari rom tabada naha ani changaklaga nongmai round mari rom kaplaba matung sel sing adu munduna pukhibani hare Nangbi abi seriam tentang singgung piraga aku ini nupi me amna tahu jaba sida kari alam beyaure habitu habiro matung mana tahu tanam haizari aku ini yang kiri apa Sadar Hills ki manung chanba mafam singda sarkar na sakwa thorang kaya paikhatli haina chedo oina leire adubu miyam da kana baning thina phangandre haina aina thingkraba KNFN gi President Dr. Napoleon Kumlin na phongdokre ngasi Sadar Hills ki mafam amada pangthokpa pawgi mifam amada Napoleon na makha taraduna lubasi suspension of operation da yaudabana handak mi faraga sel tanbagi thagdok kaya thorakliba asida NGO amadi mi kaya na lup asida tainabagi mawong ama uriba asi aranbane lup ki chana pathapta yaudaba mi faraga sel tanbagi thabak tawde sarkar na wari sanana ba mi tharaklabasu lup na yaningde PMGSY gi project number MN061588 asida mi kaya na sendalambi oina uduna project tanari haiba lupna khangde SDO Cycle Kangpupi PSED Imphal da office hangliba asi masagi mafamda thabak tawgadabani miyamgi chakthung matik sana phanganana ba lupna khonagani haike government scheme
any governmental project loinamuk with immediate effect akoina thingzare habisi ai haijage public ta harassment uba natra community inter community da ngangra go ba aisingma thabak sidi civil society organization membersu kanna action se take up tosi aduga ekhoi su ekhoi gi thakta ngamna badu ekhoi na bonjage education system phagat hanba amadi mapung phaba mi ama oina ba hotna bada mahiru singbu primary level dagi samgatpa mathau tai haina thangweban kendra gi MLA KS Joykishan phungdukre wafam asingasi Bairodan Maxwell Hindi Primary School gi school management committee na sinduna pangthokhiba school asigi marfu suba mapok common thoram da phungdukhibani Tharamadu Education SK Additional Director Ranjan Yumnam All Manipur Elementary School Teachers Association gi Hanigi President T Rameshwar amadi school gi staff amasung Mahiri Kyana Sarugya ke Tharongi Sarukamu oina Bairodan amasung Maxwell gi photo da leisu katuna ikai khumnabot ke loinana souvenir amasu release tauke School gi headmistress Sunitana sahi marfu gi manung da school asigi mai pakpagi paujal kaya thamke Tharamadu wangang kibasingna school asigi headmistress Sunita gi lamjing makhada school asina mingsat kaya purakpada thagat pafungduke Additional Director Ranjana Government School Singa Private School Singa Sangramnabada Sothaba kaya lay haijarabasu Bairodan School asidadi madu thoktre haike Chief Guest Okiba Joykisana School asigi awat apa khudikmakta ma ki maikei dagi pangba yaba mateng pangani haibaga loinana angang singbu matik saba mi amamam oina ba honabada primary level dagi ningthina takpi tambi bachangi phongduke Lilong Kendra gi manung da laiba chahi humfu dagi hauraga masigi mathakta laiba miyoising ikai khumnaba utuna duwa lobagi thoram ngasi Lilong Marian Khong New Playground pangthokre thoram aduda Agriculture Minister MD Abdul Nasir Hanagi Manipur Legislative Assembly gi Speaker Maniruddin Sheikh yauna masak naiba miyo kyana sarugya ke Alhas Maulana Abdul Jalil Memorial Charitable Trust na sinduna pangthokiba thoram aduda Kendra sigi ahal oiraba mircha kayada fee roll amadi sel piduna ikai khumnaba utpaga loinana makhoi gi duwa su laujake wangang khiba singna trust asigi chairman oiriba Minister Nasirna lokalagli ba khongthang asibu thagat pafungduke Minister Nasirna phongdukhibada miyamna Lilong Kendra bu nisagi makol ama oina khaliba se khandanaba maagna angamba thakta honagani phongduke maagna makha taraduna Kendra sida lairaba pankhai gi makha da leiba miyosing liamna layeng ba yananaba hospital ama linkhatpa yananaba honagani masida sunatana sana khonabagi oina sanabung kaya samgatpada natana Kendra sigi ahal oiraba miyosingda all as pension phangananaba honagani phongduke Lamdam asibu malemda sak takpa ngomkraba sanaroi amasung atei lam kayada mai paklaba mi kharabu Manipur sarkarna thabak pinabagi khongthang ama lokhalakliba si UCM na thagat phongdukle lamfelda leiba UCM gi office ta pangthokpa paugi mifam amada lup asigi President Waina Bajandrana Handak Pradeep Kumar bu sarkarna thabak pigani hariba si thagatle nisana khudum chansilaklaba aikhoigi naharol sing khongthang asina makhoibu nisadagi lapthoktuna hakchang phana maming leiraba sanaroi ama oiningbagi ithil piba ngamlagani aikhoigi sanaroi kaya mapanda leikhiduna mingchat fawba makhoigi oikre masida arambam bobi amasung kiran yaure makhoi ani busu lamdam masida puraknaba sarkarna akhanaba thorang lakot haningi phongduke moral fagalagno bagi makak kaya gi dungba parang tambiba da yamna kana ba aikon maka uini abasa Museum Taza Buduna Morkanda, Haribur, Emoriba, Waloba, Museum Sisu, Sakana, Sitana, Doba, and Akana Lady Bigas in Virakana, Tabopian, Yapamadu, UCM na, MDO Musum, Museum, Pumina Kanda Miamda, Tamzari. Ngasinung silpung amarom tabada koirengai BSF headquarter mapada tata truck ama accident okpadagi mi ahum soktuna like na crate soglaba mi sing aduna driver ratan lever Manikumar amadi badalni makoi ahumak haingang dagi ngaktani thado si truck number MN04A6184 na segmai tamna haigalakpada yet thangba chaka pokhaibadagi median da thomjillaba matungda thokhibani thado aduda highway fauduna Puba electric tara tatpadagi achat awokta matam kuina apan mapikhi lever badal gari manungda makong chaptuna lekhibadagi BSF personnel singna mating pangduna lauthokduna hospitalized tawkhe
पैलेस गेट लेबा धनेश्वरी कॉन्फ्रेंस हॉल दा नोमगी ओइबा हेप सिगी मतंगदा डिस्ट्रिक्ट लेवल अवेयरनेस प्रोग्राम अमा पांगथोखरे हेप फॉर्म न सिंदुना पांगथोखिबा थौरम अदुदा अखंग अहे कयाना हेप सिगी मतंगदा वांगांखे लम्फेल पावर हाउस तगी सना कैथल ताबा लंबी असी चही अनिगी ममांगदगी पका लौरगा कोयलास थादबदगी लंबी चतोक चशिन अमदी लंबी गी नाक येत्ता खुंदारिबा मियोसिंगदा अना आयेक यावरे हरे लंबी सेंबीदबा असिबु यानिंगदबा फोंगदोक्तुना लमदम अदोंगी मियोय कयाना लम्फेल सना कैथल दा वाकनिफम चटखरे वाकनिफम अदु दा TSUYC कंपाल ख्वाई लम्फेल वुमेन डेवलपमेंट ऑर्गेनाइजेशन अमदी LSDC गी मिहुत कया सुसरुक्या खे लमदम अदोमदा दुकान फमलिबा अमदी सुनोमदुना हिंगलिबा प्रजा मियाम सिंगदा अवाबा कया मायोकनरे अथुबा मतमदा मरि लेनबा सिंगना लंबी सेंबियो हाइना क्लब की मिहुत अमना फोंगदोखे लालिबा फेब्रुवारी 10 फावबगी मनुंगदा सेंबिद्रबदी लंबी थिंजिलगनी हाइखे चलिबा थाजी फेब्रुवारी तांग 10 फावबगी मनुंगदा सरकारना पॉजिटिव रेस्पॉन्स लखो बिरक्तगति हाइब लंबी से खोइना मतम चुप्पगी होइना खोइना माके सोमगी मयांग प्रजा मियाम हुंगा खुसन हायरगा लंबी से मतम चुप्पगी नखोना थिंजिलगनी हाइब वरसिमा ngasi saban lokjari All Manipur Film Producer Association की General Secretary ओइरिबा वाइखोम गोजेन मैतैना पद्मश्री अवार्ड फंगलकपदा एसोसिएशन असिना थागत फुंगुरक्ले BBB ना प्रेजेंट तौबा नैजी फिल्म ना पुथोकपा सनाथोय हाइबा मणिपुरी डिजिटल फिल्म अमगी याइफा थौनी थौरम ngasi मणिपुर प्रेस क्लब ता पांथोखरे फिल्म असिगी डायरेक्टर ना अमर राज ने फिल्म असिदा महेश आर्टिना यावना तोंगान तोंगान बा मियक्याना सक्तम लांगले अमरोमदा YM फिल्म ना पुथोकपा मेरा थाउमे हाइबा मणिपुरी डिजिटल फिल्म गी याइफा थौनी थौरम ngasi मणिपुर प्रेस क्लब ता पांथोखरे थौरम अदुदा मणिपुर ओलंपिक एसोसिएशन की प्रेसिडेंट विजय कोइजम फिल्म फोरम की चेयरमैन सूर्यकांता आर्ट एंड कल्चर की डायरेक्टर डॉक्टर के सविताना मरुइबा मियसिंग ओइना सरुकिया खे वाइखोम बीरेन मंगांगना प्रोड्यूसर ओइबा फिल्म असिगी डायरेक्टर ना बीस गुप्ता ने फिल्म असिदा गोकुल अमदी सुस्मित्रा यावना मियक्याना सरुकिया गदौरे विजय कोइजमना हाइखिबदा मणिपुर की फिल्म सिंग असि सबटाइटल तौदुना मपालमदा थादोखनिंगी फोंदोखे बीजेपी की प्राइम मिनिस्टर मिरेट नरेंद्र मोदी अखोगी मियामना ओकपा मरम चादे हाइना URF मणिपुर की इन्फॉर्मेशन एंड पब्लिसिटी सेक्रेटरी सनाजाबो मैतै की चेरोल अमना फोंदोकपगा लोइनना मांगना लाकदबा फेब्रुवारी 9 दा अयुक पुंग 5 दगी नुंथिल पुंग 4 फावबा मीडिया अनाये मई इसिंग लाइनिंग लाइसोनगा मरी लेनदबा पुंबा चथोक चसिन तौबिगनु हाइरे लमदम असिगी पॉलिटिशियन सिंगना मिनाई नैथांगी पुंसी मरेल कोकनबा लाल नंगलिबा लेबाक असिगी मियामबो इंडिया की पॉलिटिक्स इपोमदा इराक नदुना लमदम असिबु हंजिन हंजिन मंटिकना बतौबिगनु अमरमदा रिपब्लिक डेबु इरमदम अमदी नॉर्थ ईस्ट की लैमाइदा पांथोक पालुक असि यावना लालोलुक कयागी अथिंगबा मियामना मपुंग फाना सवटखिबा लमदम असिदा चथरिबा निंगतम लालगी अचौबा माइपाकपा खोंथांग अमनि हाइना सिंथारखे हौजिक थबकी पाउलो बिरसे थबकी पाउ पिजरी अहमदा रेलवे रिक्रूटमेंट सेल नॉर्दर्न रेलवे न्यू दिल्ली की तोहान फम मंगा चात्र हुमद्राग मापन लोगदौरी सागी सही 13 15 फाउगी मनुंग दलिब न्यूसिंग दरखास्त थारक यागनी मई की थादी आमद्रब क्लास 10 पास तौगदबनी एप्लीकेशन पिशन बगैर मतम अवांग पोलमदम योने फेब्रुवारी की तांग 15 फाउगनी मथंगा सेंट्रल इंडस्ट्रियल सिक्योरिटी फोर्स की कांस्टेबल खर लोगदौरी मसागी सही 19 दगी 15 फाउगी मनुंग दलिब यामद्रब क्लास 10 पास तौब न्यूसिंग लाइबा फेब्रुवारी की तांग 15 फाउगी मनुंग दरखास्त थारक यागनी हैरी CRPF की ASI स्टेनो खर लोगदौरी मसागी सही 19 दगी 19 फाउगी मनुंग दलिबा यामद्रब 10+2 पास तौरबा मिनिट अमदा वाई मरिफु फुंग न्यूसिंग फेब्रुवारी की तांग 19 फाउगी मनुंग दरखास्त थारक यागनी मसागी परीक्षा सेंटर ना इम्फाल दगनी हैरी मदद पंखिब थबकी पाउसिंग असगी हेना कुप मरोल बाबूपुरादा लेबा जॉब सेंटर दगी खंबिब यागनी थबकी पाउ मतंग सिदा पिजब लोजरे मखा ताबा पाउदा
Freedom fighter Ima Rajni gi kunmari suba laikhidabagi ningsing thauronga loinana taruk suba Nupilal patriotic song amadi quiz competition ngase Nupilal complex ta pangthokre Nupilal Memorial Association Manipur na sinduna pangthokiba thauramatuda association gi secretary organization ke gambini amadi association gi maru oiba Miri Singh KS Second B Indira Amadi Pisak Tombina Athoiba Mithunglen Singh Oike Association gi Steering Committee Secretary Lomjambana Ireba ki damak kathokpa ngamba Ima Rajni gumbagi wakhalol ngasigi mirol na ningsing batangai fade phongruke unati ne ba wakhalol namni mugun bidumna tawgiba nimit putingi khone asum mamlai khone na khone bhalatna haije bai bise asi tawum thukta bai khalle असीम वारी सिंह नैसलो वारी महाभारत की वारी लीरगा बीन थोरकदबद हनुमान सिंगी थबतो मदुदी अकुना याजिनिंगबा Tiranpam Rungsungbu ngarang Khumalampak minungsi haitana halamba thong adubu Rongmailu Phwam Assam Manipur amasung Nagaland na yaningdaba phongdokre thaudo asi mipung khudikmakna yaningdaba phongdokpaka loinana maralaiba singi mathakta matik saba cherak pigadabani hare hauji sanawagi pau Nasi sanabagi pauda badminton. All Manipur Badminton Association at Sindhuna Dam College campus Talaiba Association at Sigi Indoor Stadium da Sanaru Chamakuntrana Saruk Yaduna Satarakiba Yankimapan Suba Veteran State Badminton Championship Nasiloshin Kre. Lushin Dagi Taramda Manipur Badminton Association ki President Bijoy Koizan Susaruk Yake. Nasi Aruba Numit ki Tongan by S Group ki Individual Amadi Doubles ki Matt Singh Pantoke. Sahi Kuntra Manga Mataki Singles Final da Y Ojitna AK Ravibu set ani Shinoda Maitiba Piduna winner oike. Sahi Nifu Mataki singles final da RK Robinson na M Pratapu set ani Shinoda Maitiba PK. Sahi Nifu Mataki doubles final da N Ranbir Amadi Ice Kalyangi Jurana KS Narendrajit Amadi Y Kiran Jurabu Maitiba PK. Sahi Nifu Manga Mataki singles final da W Amushanana Benu Salambo set ani Amada Maitiba PK. Sahi Yankai Mataki singles final da M Mubina Y Samarendrabu set ani Amada Maitiba PK. Category Sigi doubles final da L Ragumani Amadi N Birengi Jurana TS Robin Amadi L Saratki Jurabu set ani Amada Maitiba PK. Sahi Yankai Manga Mataki singles final da N Lokelna S Jatrabu set ani Amada Maitiba PK. Category Sigi double final da CS Bimol Amadi A Suniti Kumar gi Jurana L Kumar Amadi CS Premananda Roy gi Jurabu set Anishnoda Maitiba PK. Sahi Humpu Mataki singles final da RS Abelna Tunjalianbu set ani Amada Maitiba PK. Category Sigi double final da RK Bijoy Amadi KS Olendro gi Jurana L Basanta Kanta Amadi Ice Achoba Jurabu set Anishnoda Maitiba PK. Manipur Equestrian Association gi miyang makhada Imphal gi Polo Ground chathariba Taramatu Suba Director General Assam Rifles Cup State Equestrian Championship ki ngasi pangthokiba Senior 10 Pegging Sword Individual da Jingkai Hunba Polo Club ki Ice Sanjit na 29.5 phangduna ahan bata kre Kanglai Park Polo Club ki L Olendro na 26.5 matam 8.46 second Manipur Police Sports Club ki M Surjit na 26.5 matam 8.52 second Amadi Nagamapal Youth Polo Club ki AK Sanatombana 26.5 time 8.74 second Phangduna Ani Suba Ahum Suba Amadi Mari Suba Takre. Thangmaiban Youth Center Thangmaiban Hizam Dewan Lekai gi Kunitoi Suba Foundation de Thoronga Mari Lenana Center Sidat Nauna Saba Gym Thangmaiban Kendra gi MLA Joy Kisan na Sangaduna Miyam da Kuchina Kre Thoramasida Hana Agriculture Department ke CDO Oiramba L Ibomcha Center Sigi President Y Ibotombi Amadi Animal Gym gi proprietor RK Biswajit Susarugya ke Thoramasiga Mari Lenana MLA Joy Kisana Haksang Phaba Haibasi Miyebagi Lanni Mipung Kuding Magna Haksang Phana Nada Yektana Lainaba Honamina Sifungdoke. Our power possibility like
पुंजी खाना खाना है तो करना है तो ना है जिन दूसरे पैसे हिंदू वो कर रहे अभी मसालों भगर में नहीं है अभी ना मसले का अभी जो खाना जो चंद्रगी सु जिम्मा हम तो पसी लड़का ऐसे पूरा की संतोष नहीं आई Taramatu Suba Manipur Veteran Cricket Tournament King asi Aroiba League Round Match ke Sanakibada Blue Hawk na UCC Uripopu Ran Kuntramapalda Maitiba Pikre Tournament asigi ahan ba semi final tha asigi tang manga da Gem Khagempali amadi Cyclone Thangwiban ga sanaragani ani Suba semi final da tha asigi tang tarukta Model Club Jingamakha amadi Napsa Nambul Mapal ga sanaragani Hayel Young Popular Club na Sinduna Hayel da Chathari Batara Suba State Level 9S Side Open Football Tournament ke ngasisana kiba match ta Uchiwa amadi CT Higher Secondary School Mayang Imphal normal time da Panjil amata chanabangam da badagi kick from penalty mark na decide to wada Mayang Imphal na Uchiwa bu goal manga mari da maitiba piduna final chankre Blooming Athletic Sports Union Khangabok na Sinduna Basu Ground Chathari Batara Tare Suba State Level Open Develop Memorial Trophy Tennis Ball Cricket Tournament ke nasisana ki ba ahan ba semi final da IN Sagol Tongbana WYC Wangkhembu Ran Tara Tare Tap Mai Thiba Pikre Sports Authority na thokpa order gi matung ina coach kunmapan bu thabak tagi lokthokpa bu yaning da phung dukre hiramasi gi matang da paw gi mifam ama khumal lampa ki Olympic Bhavan da pangthok tuna warip kaya lokre mifam adu da Wushu Association of Manipur gi General Secretary Birmani na phungduki bada order asi atuba matam da matam sangna puraklaba coach singi yengbiduna handokpiu haike All Manipur Football Association ki meeting makha da Jiri Bam Higher Secondary School Playground da Chathariba Tara Suba Jiri Cup ke ngasisana ki ba Nipan Suba quarter final match da YDO Imphal West na Puntare Suba AR Jiri Bambo ahum sinoda maitiba piduna semi final chankre Maharashtra ki Kalyan Thane District Chathariba Mari Suba National Language Championship ke ngasisana ki bada Manipur gi Nupamasa gi team na Tamil Nadu bu maitiba piduna winner oikre Tournament asida Manipur gi Nupi Masagi team na ahum suba position tahore Thasigi tang taruk tagi tara fauba Rajasthan gi SMS Stadium Jaipur da pangthokadoriba kunithoi suba Senior National Wushu Championship ta sarugyaga da sanaroi amadi official sing asilam thakre Community Development Society Uribok Sorbon Tingal na Sinduna mamang thagi tang tara humdoi dagi sa tharakpa ahum suba State Level Open 3-Man Super Soccer Tournament nga solution kre Loisin bagi thoram da MLA Nanda Kumar amadi atay miyo kyan sarugya ke ngasi aroiba numit ke sana ki bada CDSA Uribok Sorbon Tingal na RDD Wangkhaibu goal ani sinoda maitiba pikre makok matang taraba team singda trophy amadi selgi manapi duna puning thawat kre Hojing ngasi nongmage ngasagi pauda ICAR Lampel Pataki phangba paugi matungina ngasi khwaidagi saba degree Celsius kunmanga dasmik nipan khwaidagi ingba degree Celsius ahum nungsita yawa ising maning chang ayukta chada marfudra mathoi nungthilana chada kunthani thoi nongjugi chang nil Hauzeru bidamari pa mukhana Armed Forces Special Powers Act na lamda masigi miyam da piri ba chaitheng ase Bharat Sarkar na khangsinna dana laibabu nungaitaba phungduk na kre World Wetland Day Thauram Manipur da su pangthokre amadi Yangkhaimapan Suba Veteran State Badminton Championship na solution kre ngasigi oina dia STV na pizza paw mata solution jere ni tabiri basingwam kahana kharam jere